Ngara namida wairam phongkiba panam pause dagi maru ba pau khara khangachadraga miyamda khudo tamjagi tampa phauduna cheliba Turel singi imai tamna tamna wangkhalagli Nambul Turel gi imai frat level gi mathakta chele haukiba numit nini rom asida lepna sukhiba nong na maram oiduna tampa phauduna cheliba Turel gi imai tamna tamna wangkhalagli imphal phauduna cheliba Turel sing Maru aina Imphal Turel, Nambul Turel amadi Iril Turel gi ising imai sing wangkhalakle Hauzik ko aina Nambul Turel gi imai warning label gi mathakta chele Manipur government gi water resources department gi phangba pau gi matung inna Nambul Turel gi ising imai thong Nambol bidagi lawba label da 782.950 oduna flat label gi mathakta chele Iril Turel gi oina lelong thong dagi lawba Level da 779.580 oiduna Iril Turel gi oina de hauju phawada ising imai khara wanglabasu mi painingai oide haide hariba water level sing asi ngasi ayu pung 8 phawbagi manungda oikipa jangni masigi matakda miyam gi maikidegi Turel longnam balkaiba amadi khudong thiba mayuknabagi pau pirakpa leitre department asina su ichau thoktonaba 16 thorang lokhotuna leide hana department asigi Flood Control Room dagi phangba pau asina makha tarakle ising ichau thokkanaba lakhopa thorangi manung channa Water Resources Department ne ithai village ki gate ahum haibadi gate number 2 3 amadi 4 hangduna ising thadokle village asigi oina ising imagi chang ase upstream amasung downstream gi marakta meter ahum rom khenana leide Loinana Imphal Village ki oina so gate number 5 natana atai gate number 1 2 3 amadi 4 mapum phana hangduna ising thadokle haide amaromda nongmanini asida istat asigi district ayambada paktaknana nong suraba yai haina India Met Department Met Center Imphal na warning tawkhiba leibana makhatana nong suraklagadi Turel sing asigi imai hengalakpa yana leide nakala maromda Nongmanini asida lepina sukhiba nongna maram oiduna Imphal mayolda leiriba mafam singi leira konsang ising thumjimbaga loinana mafam kharada yum hingolda ising thumjimba yawnare makha tarakpa pauda Israel ga ceasefire tongnaba leite Iran Foreign Minister Iran amasung Israel anigi marakta ceasefire agreement sign tongna kharaba matung pung aniga miyengkhai leiraga Iran Israel da missile kapsilaktuna Landarakle haina Israeli military gi maikeida maral sirakli marak sida Iran gi foreign minister Aragazina di Israel ga hauji phawbagi oina leba anigi marakta ceasefire agreement amata sign tongnoba leitre haire agency gi pauna hai US President Donald Trump na burakar oidina Tel Aviv ta Iran amasung Israel anigi marakta ceasefire tongnobagi wafamda yanaba leire haina Israel gi prime minister Benjamin Netanyahu na phongdokhre amaramda US President Donald Trump na Iran amasung Israel anigi marakta ceasefire chatnare haina lauthokaraba matung Iran Israel gi kha thangba sarokta missile kapsilaktuna landarakpada residential building amada pokhaiduna miyoi mari sikhre agency gi paun hai US na Iran gi nuclear site-singda B2 bomber sijinaduna tha asagi kungani thoida landakharaba matung Qatar da leiba America gi Al Ada Air Base da haukiba ningthokaba numiki numidang da Iran attack chenthakhre masina maram odina Gulf leibasingda leiba airspace kaya thingjinkre Doha da leiba US Air Base da Iran missile taru kapsilaktuna landakharaba matung Doha da su bomb pokhaibagi makhol tanakhi Qatar da Tehran Force na mai paangna attack chenthakhara matung Israel da ceasefire impose tawkhibani haina Iran gi state media na phongdokhibani paw asina hai hauzik middle state ta ungkhanaba hengalaktuna Israel amasung Iran anigi manungda lan chatharakpadagi Hormuz ki state su hauzik threat ki level da leire aduma po oil tanker singi chathok chasindadi hauzik phawagi oina ayepa amadi apanba amati leitre Donald Trump na ceasefire gi wafam lauthokhoraba matung Tehran district leiriba miyoising mafam adu thadoktuna Sakhinaba Israeli military na warning tawkhre hairi makhatara papauda school excursion chappada aki akhang pirakibasing miyam khangna warak piyu committee Thawal Kyam Siphai Khodongbam Laikai de Leiba
YAL Building Cum Coaching Centerꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯌꯥꯎꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯃꯣꯏꯔꯥꯡꯒꯤ ꯁꯦꯟꯗ꯭ꯔꯥꯗ ꯏꯁꯀꯥꯔꯁꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯦꯔꯦꯟꯁ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨ ꯆꯩꯕ ꯇꯧꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯋꯥꯏꯊꯣꯛꯇꯨ ꯍꯧꯈꯥ ꯑꯦꯟ ꯊꯧꯕꯥꯜ ꯈꯨꯅꯧꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯌꯥꯎꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯥꯗ ꯏꯁꯀꯥꯔꯁꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯆꯠꯂꯒ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯃꯣꯇꯣꯔ ꯁꯥꯏꯀꯜ 2ꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ 3ꯅ ꯒꯥꯔꯤ ꯕꯒꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯁ ꯈꯥꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯆꯤꯡꯊꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯒꯤ ꯁꯥꯏꯗ ꯒ꯭ꯂꯥꯁ ꯊꯨꯒꯥꯏꯔꯝꯕꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯂꯥꯟꯊꯣꯛꯄ ꯉꯝꯕꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯕꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯎꯄꯣꯛꯄꯤ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯥꯛ ꯌꯦꯠꯇ ꯌꯨꯝ ꯂꯩꯇꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯣꯒꯣ ꯌꯥꯎꯕ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯕꯁ ꯊꯠꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ 40-50 ꯔꯣꯝꯁꯨ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯕ꯭ꯔꯤꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨ ꯊꯛꯄ ꯒꯥꯔꯖꯤꯌꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯍꯜꯂꯝꯈꯤ ꯍꯥꯏꯅ ꯂꯥꯟꯅ ꯆꯥꯔꯖ ꯇꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯆꯤꯡꯊꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯍꯦꯟꯗꯜꯃꯦꯟꯅ ꯐꯨꯕꯗꯒꯤ ꯁꯣꯔꯣꯛ ꯅꯥꯀꯜꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯄꯦꯔꯦꯟꯁ ꯑꯃꯁꯨ ꯐꯨꯕꯤꯈꯤ꯫ ꯕꯁꯇ ꯀꯥꯔꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯣꯟ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅꯁꯨ ꯀꯤꯍꯟꯈꯤ ꯍꯥꯏꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒ ꯉꯥꯏꯍꯥꯛꯇꯤ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈꯤ꯫ ꯇꯨꯡꯗ ꯏꯁꯀꯥꯔꯁꯟ ꯆꯠꯄ ꯕꯁ ꯑꯗꯨ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯥꯟꯊꯣꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯣꯒꯣ ꯌꯥꯎꯕ ꯀꯥꯔ 2-3 ꯌꯥꯎꯅ ꯆꯠꯊꯕ ꯊꯕꯛ ꯑꯣꯏꯕꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯣꯔꯦꯒꯤ ꯀꯃꯥꯟꯗꯣ ꯗ ꯂꯥꯟꯗꯥꯕ ꯊꯥꯡꯃꯤꯂꯦꯟ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 14ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯣꯔꯦꯒꯤ SBI ꯕ꯭ꯔꯥꯟꯆꯇ ꯍꯥꯡꯗꯣꯛꯄ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯇꯦꯝꯄꯔꯔꯤ ꯄꯣꯁꯇ RPG, ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯕꯣꯝ ꯑꯃꯁꯨꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯃꯩꯕꯟ ꯃꯥꯔꯇꯦ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIA-ꯗꯒꯤ ꯉꯔꯥꯡ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIA ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯆ.ꯗꯤ. ꯒꯦꯝꯅꯧꯐꯥꯏ ꯚꯤꯂꯦꯖꯗꯒꯤ ꯊꯥꯡꯃꯩꯕꯟ ꯃꯥꯔꯇꯦ ꯑꯦꯂꯥꯏꯁ ꯂꯦꯂꯤꯟ ꯃꯥꯔꯇꯦ, ꯆꯍꯤ 19 ꯑꯄꯣꯛꯄ, ꯗꯧꯖꯥꯡꯉꯝ ꯃꯥꯔꯇꯦ, ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯀꯥꯃꯔꯨꯗ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ ꯑꯃꯗꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕ ꯌꯥꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯅ ꯄꯥꯏꯇꯦꯁꯤꯡ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯄꯥꯏꯇꯦꯁꯤꯡꯅ ꯅꯤꯡꯁꯤꯡꯈ꯭ꯔꯦ꯫ ꯄꯥꯏꯇꯦ ꯀꯨꯀꯤ ꯂꯥꯟꯗꯥ ꯀꯨꯝꯖꯥ 1998ꯒꯤ ꯖꯨꯟ 24ꯗ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯇꯦ ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ 10 ꯃꯤꯍꯥꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯄꯥꯏꯇꯦꯁꯤꯡꯅ ꯅꯤꯡꯁꯤꯡꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯇꯦ ꯐꯨꯔꯨꯞꯀꯤ ꯊꯋꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯝꯕ꯭ꯔꯣꯡꯕꯦꯡꯗ ꯃꯤꯌꯥꯝꯅ ꯀꯦꯟꯗꯜ ꯊꯥꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇꯨꯔꯦꯜꯗ ꯆꯦꯟꯊꯈ꯭ꯔꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯅꯦꯝ ꯊꯥꯅꯥꯗ ꯕꯔꯥꯛ ꯇꯨꯔꯦꯜ ꯂꯥꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯇꯨꯔꯦꯜꯗ ꯆꯦꯟꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯥ ꯐꯪꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯨꯔꯦꯜꯗ ꯆꯦꯟꯊꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯣꯡꯅꯦꯝ ꯊꯥꯅꯥ ꯈꯨꯟꯗꯒꯤ ꯑꯊꯤꯈꯣ ꯀꯧꯏ, ꯆꯍꯤ 50 ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯦꯝ ꯊꯥꯅꯥ ꯃꯅꯥꯛꯇ ꯁꯥꯕ ꯍꯦꯡꯒꯤꯡ ꯕ꯭ꯔꯤꯖꯇ ꯂꯥꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯆꯦꯟꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫